मतंगा आई मैम अखोइना असी अखोइगी मेन ओइना अखोइगी पांगम से स्पोर्ट्स क्लास एजुकेशन नि कोन नारो मैम पुल से अदो असी हुजिक स्पोर्ट्स का मरी लेना वफम खरत आई मैम दा थमनजनिगी अखोइगी याबा लखीपुर लाक्चबा अखोइगी बिकी अलामम बिकी मार्क से मसल जिम की ओनर ने महाकी मकादा अखोइ बॉडी बिल्डर लखीपुर दगी मते बचा बॉडी बिल्डर के पुथोगबा विशाखापट्टनम गोल्ड मेडलिस्ट के नेशनल सनाका इंटरनेशनल लेवल सनाका बॉडी बिल्डर के पुथोगबा अखोइगी याबा अलामम बिकी जो खरातंग वा मचा खरतंग थमिना बाय लिसिंग जरे अखोइगी स्पोर्ट्स ता अखोइना मते बचा सिंग हुजु अखोइना लैक ओरिबसे करी दा अवार्ड पर अखोइ मसार की मते बचा बॉडी बिल्डिंग दा और एनी स्पोर्ट्स ता तो मैं आप तक अगला मनोरा को सिंग थमिना बाय लिसिंग Thank you, Professor. Expected the live room and ba chino ma'am. Ado han lo di hei ko han lo ne ko dum thabak ti dum to bom thok pa ta ma sang na ona ga da ba dum di to be dum ado short ta ai na ai se ai su mar ka da mang bai se nami se khang da guidance de ko be ado mang lo di sana se chumi se lali thanga se jo re ni phadi ai ri chahi kunra hum doi phare ado ai su marmak ta khali kuma daga ai mathak daga ahan tharana ta sumbak la tharana se tau se diki nang tau se lali nang tau chum bi hai ai se hajik progress tau se helam ba jai ai ya do ba jai ai chong ni chahi su da ke do ai ado ai short ta haning ga hajik ki hore be ngam sing se moi ta su ahan moi na koi club oina ama nang tau se lali nang tau chum bi tapi ram ma lo re ado ngai le thank you Thank you yama mathang di ai अखोई की बॉडी बिल्डिंग साइड रो सुना ये मार्शल आर्ट्स इसाम मार्शल आर्ट्स की बिलोंग तो बोलिना मार्शल आर्ट्स साइड तक ये आएगी छात्र आई को डॉक्टर के मार्क से अखोई की हतक का उशू की स्टेट चैंपियनशिप का सिल्वर मेडल कवर बनी मार्क से मल्टीपल टाइम्स नेशनल गोल्ड मेडलिस्ट ने इंटरनेशनल किक बॉक्सिंग जो सनरुबर प्लेयर ने स्टेट जो मल्टीपल टाइम गोल्ड मेडलिस्ट ने मार्क से विवेकानंद रोड लेबा अखोई की मुशिया बेना नीलकिशोर शर्मा होगा अखोई स्पोर्ट्स को लोग अखोई खाना बसिदा अखोइना अवाब थेंगबसे करी थेने अखोइना कॉम्पिटिशन अमा चटपदा करी अवाब को लेना को आंगन मजा गुरुदा आइन बन Thank you. Ahan ko mata mayam ni dito po di ko website. Ado ay ni pofang di punta to mga ay balikai duwi di. Ado haji kasi po ay sensor di paano to leje. Ado ka asi ay ahan ni opportunity like tayo ay mayam ni mga to laway na makupunta wa ni sir. Ado ka asa ka do asa ba yaw ka so napi kanya na jari. Having said the sportsmanship, any sports, nobody martial art. Now football, cricket, volleyball, now variety sports stuff. Aduga maintain jano with a bike, come in a higher than the summer choose of the martial art. Asida imai pa especially ek isaki experience ta hajar diko mayami ukeno ta hai to mate isaki ek experience to share of the I martial art agena khajara pajai class 5 6 day hoy ramani aduga ai martial arts ki variety se khajara variety hai ramda akhoi MMA muay thai kickboxing wushu karate kung fu taekwondo myam ame adu kaishun khajara banate bas international ki akhoi ki film ko bai ye baje ki jang ko basi se ye padai inspire hoy pa hai na asida imai pata haja bada imai pata support ambo to tasim na haye ambo to rakte aduga sum tangning bali fawba ado yu tv gumde ye sum disana ke no ona zara namjaba hai tar ado mes class 10 ki matrix se lodaga ai kano tamjaba se hauja bali adu su haidok ta bida hai tar yumda permission lo ta bida sum tamjaba sana bali fangdaba aduga class 2020 day apagi ayoda mingona panjab sa rosagiro amasu adnas program na hajiputi bengaluru dai ado mobile ni guidance sai tamjara pani aduga adu tamapade ai ch message tamjara pani na hai kare ado ai ch credit sai oja amasu ai manaba mingona panjab da project ajil more da support or pade ai si platform se yojara pani ado hajiputi ai mama papum amasu sum support ho raha hai
ꯑꯩꯅ ꯊꯝꯅꯤꯡꯕ ꯄꯣꯏꯟꯠꯁꯦ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯦꯜꯂꯤ ꯃꯩꯇꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯆꯥꯒꯨꯝꯕ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯄꯥꯕꯨꯡꯁꯤꯡꯁꯦ ꯍꯣꯏ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯍꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛꯇ ꯐꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯨꯝꯕ ꯕꯣꯛꯁꯔꯒꯨꯝꯕ ꯑꯇꯩ ꯄ꯭ꯂꯦꯠꯐꯣꯝꯗ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯀꯥꯏꯅ ꯂꯩꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯃꯥꯒꯤ ꯇꯤꯟꯅꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯁꯨ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯩ ꯏꯅꯥꯎꯅꯤꯒꯤ ꯁꯣꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯅꯤ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯛ ꯑꯣꯏꯖꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯗ ꯃꯦꯟ ꯍꯥꯏꯕꯗ ꯁꯦꯜ ꯊꯨꯝꯁꯤꯅꯦꯕ ꯏꯃꯥ ꯏꯄꯥꯅꯁꯨ ꯐꯖꯅ ꯐꯨꯜꯂꯤ ꯁꯄꯣꯔꯠ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯄ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄꯁꯦ ꯂꯩꯖꯩ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯀꯌꯥꯁꯦ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯕꯅꯤ ꯉꯁꯤꯒꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯒ꯭ꯔꯨꯞ ꯃꯌꯥꯝꯅ ꯄꯨꯟꯃꯤꯟꯅꯕꯁꯤꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯃꯥꯡ ꯀꯥꯅꯤꯡꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯑꯋꯥꯠꯄ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄꯗꯣ ꯃꯦꯟꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯥꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯂꯩꯕ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯂꯩꯕ ꯃꯈꯣꯏꯕꯨ ꯀꯃꯥꯏꯅ ꯊꯥꯔꯒ ꯑꯩꯈꯣꯏ ꯅꯁꯥꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯇꯧꯅꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯥꯟꯗꯝ ꯃꯊꯪꯗ ꯁꯤꯔꯕ ꯑꯩꯈꯣꯏ ꯃꯥꯔꯛꯁꯨ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯇꯒꯤ ꯕꯤꯂꯣꯡ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯁꯨꯂꯥꯏꯒꯤ ꯑꯊꯧꯕ ꯃꯣꯏꯔꯥꯡꯗꯁꯨ ꯑꯩ ꯋꯥ ꯈꯔ ꯊꯝꯕꯤꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯡ ꯇꯥꯒꯤ ꯃꯣꯡꯒꯣꯜꯗ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯊꯧꯕꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯁꯟꯕꯨ ꯂꯣꯏꯅꯅ ꯑꯃꯠꯇꯗ ꯉꯁꯤꯒꯤ ꯃꯥꯗ ꯂꯦꯞꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯣꯏꯅꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯂꯣꯏꯅꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣই ꯃꯩꯇꯩ ꯁꯃꯥꯖꯀꯤꯗꯃꯛꯇ ꯋꯥꯅ ꯆꯦꯟꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯩ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯍꯥꯛꯃꯛꯇꯗ ꯄꯤꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗ ꯐꯪꯖꯔꯤꯕ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯃꯄꯨꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯊꯣꯛꯄ ꯃꯣꯏꯔꯥꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯑꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯁꯥꯟꯇ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄꯗꯧꯅ ꯂꯩꯈꯤꯗꯕ ꯃꯣꯏꯔꯥꯡꯊꯦꯝ ꯕꯕꯥꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅ ꯂꯩꯇꯅ ꯑꯩ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ ꯉꯁꯤ ꯑꯩꯁꯨ ꯊꯥꯡ ꯇꯥ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯅꯤꯄꯨꯅꯥꯛꯇꯒꯤ ꯂꯩꯖꯔꯝꯂꯕ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯩꯒꯤ ꯏꯅꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯊꯥꯡ ꯇꯥ ꯑꯁꯤꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯈꯛꯇꯁꯨ ꯃꯍꯥꯛ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯀꯌꯥ ꯄꯥꯝꯅꯗꯦ ꯃꯔꯝꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯁꯤꯅ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯅ ꯄꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯍꯦꯟꯅ ꯁꯛ ꯇꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯖꯣꯕꯀꯤ ꯑꯣꯏꯔꯣ ꯁꯤꯒ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯗꯨꯅꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤ ꯉꯁꯥꯏ ꯏꯅꯥꯎꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯏꯁꯨ ꯍꯨꯔꯥꯟꯅ ꯂꯣꯟꯗ ꯇꯝꯕ ꯍꯧꯈꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯦꯝꯊꯤꯡ ꯑꯌꯥꯝꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯇꯝꯕꯁꯤꯡꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯒꯜꯂꯤ ꯃꯔꯝꯗꯤ ꯁꯄꯣꯔꯠ ꯐꯪꯗꯕ ꯍꯨꯔꯥꯟꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯁꯤꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯊꯤꯡꯖꯤꯟꯅ ꯌꯨꯝꯗꯒꯤ ꯁ꯭ꯀꯨꯜꯐꯥꯎ ꯊꯥꯈꯤꯗꯦ ꯏꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯦꯁ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯁꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟ ꯔꯤꯀꯣꯒꯅꯥꯏꯖ ꯒꯦꯝ ꯑꯣꯏꯔꯒꯗꯤ ꯈꯖꯤꯛꯈꯛ ꯐꯩ ꯉꯁꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯩ ꯏꯁꯥꯒꯤ ꯁꯥꯇ꯭ꯔ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯒꯣꯜ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯥꯛꯏ ꯑꯁꯥꯝꯒꯤ ꯃꯥꯏ ꯄꯨꯗꯨꯅ ꯈꯦꯂꯣ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯥꯝ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅ ꯃꯥꯒꯤ ꯆꯠꯄꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯤ ꯂꯣꯏꯅ ꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯠꯇꯨ ꯅꯠꯇꯕꯗ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗꯤ ꯏꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤ나 ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯁ ꯀꯌꯥ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯉꯁꯤ
ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯧꯍꯧꯅꯅ ꯁꯦꯝꯒꯗꯕ ꯌꯨꯠꯀꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯁꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯅꯣꯠ ꯑꯣꯟꯂꯤ ꯁꯥꯟꯅꯕ ꯈꯛꯇ ꯅꯠꯇꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯣꯏꯔో ꯑꯉꯥꯡꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯐꯅ ꯍꯧꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨꯈꯛꯁꯨ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯤ ꯌꯥꯝꯅ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯃꯨꯠꯈꯤꯕꯅ ꯍꯥꯟꯕ ꯂꯣꯏꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯂꯩꯍꯧꯗꯕ ꯇꯨꯡ ꯀꯣꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯇꯪ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯈꯟꯐꯝ ꯊꯣꯛꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯤ ꯍꯧꯗꯣꯛꯄ ꯐꯖꯔꯦ ꯂꯣꯏꯁꯤꯟꯕꯁꯤ ꯑꯝꯇ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩ ꯑꯣꯖꯥꯁꯤꯡ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯌꯥꯔꯒꯗꯤ ꯉꯁꯤ ꯁꯦꯝꯒꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯤꯡꯂꯣꯝꯗ ꯇꯣꯡꯗꯨꯅ ꯊꯃꯣꯏꯗ ꯂꯩꯍꯧꯒꯗꯕ ꯊꯧꯔꯝ ꯑꯃꯈꯛ ꯇꯧꯕꯤꯕꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯩ ꯊꯦꯡꯅꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯨꯄꯥ ꯌꯥꯝ ꯐꯖꯕ ꯋꯥꯔꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯀꯩꯅꯣꯁꯤꯗ ꯋꯥꯌꯦꯜꯁꯤꯡꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯆꯍꯤ 7 ꯇꯧꯔꯛꯄ ꯆꯍꯤ 10 ꯇꯧꯔꯛꯄ ꯆꯍꯤ 15 ꯇꯧꯔꯛꯄ ꯃꯤꯁꯨ ꯌꯥꯎꯗꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯅ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯁꯨꯡꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯃꯤꯠꯇꯁꯨ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ